Chahi SHRIGAON LEIBA LAISANG AMADA LAIKHURAMBA LAKPA NETSINNABAGI THOUDOKTA Chahi 13 ki Nupamacha ama Yaona Meeoi 3 Sihankhre Meeoi Yankhay Henbana Asok Apan Nanghankhre Thaudok adu ngarang numidang Lairai Devi gi puja ama pangthokpada saruk yaba LAKPA miyam sing adu yaman khibana maram oiraga Thaudok adu khanghodana ngase yuk anganbada thokibani mangjongna achoba thoram asigidamak Laisang committee ga coordinate tawduna akanba security ki thorang amasuk pakhat ki hairi adumakpu laibak thiba thodok asi thoklakhibada chamamnaba ama ohen ki hairi Goa gi chief minister Pramod Sawana emergency servicing alert thamli amasung Asok Apan nanglaba sing adu Goa medical college amasung North Goa district hospital da layengli darkar oiba khongthang kudimak lokhat kani haina thajaba pirakli thodok asigi matang rasu prime minister Narendra Modi da report ama pisinkhre loinana laikhidraba singi mafamda condolence pi kibaga loinana Asok pasing thuna phaba oirasanu haina wish tawki